ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯂꯥꯏꯕꯛꯇ ꯇꯥꯏꯅꯗꯨꯅ ꯍꯤꯡꯂꯤ꯫ ꯈꯪꯍꯧꯗ ꯑꯣꯏꯔꯛꯄ ꯄꯨꯟꯁꯤ ꯀꯅꯥꯅ ꯈꯪꯂꯨꯅꯤ? ꯂꯥꯏꯕꯛꯇ ꯇꯥꯏꯅꯕ ꯅꯠꯇꯅ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯟꯅ ꯍꯣꯠꯅꯕ ꯀꯅꯥ ꯑꯃꯁꯨ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯪꯗꯅ ꯍꯤꯡꯂꯤ꯫ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯁꯥ ꯁꯨꯛꯂꯦꯡ ꯂꯦꯡꯗꯅ ꯍꯤꯡꯕꯁꯨ ꯀꯌꯥ ꯑꯃꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯕꯗꯤ ꯄꯨꯟꯁꯤꯅ ꯀꯩꯗꯧꯉꯩ ꯃꯥꯡꯖꯤꯟ ꯊꯥꯒꯅꯤ? ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯂꯤ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤ ꯂꯦꯡꯗ꯭ꯔꯕꯅꯤ꯫ ꯌꯥꯔꯦ, ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯔꯣꯏꯁꯤ꯫ ꯁꯅꯅ, ꯇꯥ ꯊꯥꯕꯜ, ꯑꯗꯨꯛ ꯌꯥꯝꯅ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯊꯥꯕꯜꯅ, ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ, ꯏꯈꯨꯠꯁꯨ ꯍꯩꯍꯧꯗꯦ, ꯏꯆꯥꯁꯨ ꯌꯥꯝꯃꯤ, ꯆꯈꯥꯎꯒꯤ ꯂꯥꯟꯗ ꯃꯐꯝꯁꯤ ꯌꯧꯔꯛꯂꯤꯕꯅꯤ ꯑꯩ꯫ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕꯅꯣ? ꯑꯉꯝꯕ ꯈꯔ ꯁꯨ ꯅꯣꯝꯗꯨꯅ ꯑꯔꯩꯕ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯄꯦꯟꯊꯣꯛꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯅꯁꯥꯒꯤ ꯙꯔꯃ ꯇꯥꯟꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯤ ꯄꯥꯞ ꯂꯪꯁꯤꯜꯂꯤ? ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯍꯌꯦꯡꯗꯒꯤ ꯊꯕꯛꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯅ ꯁꯤꯒꯤ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯕꯗꯤ ꯀꯔꯤꯅ ꯍꯤꯡꯒꯅꯤ? ꯑꯩꯒꯤ ꯀꯔꯝꯕ ꯎꯄꯥꯏꯅ ꯏꯃꯨꯡ ꯄꯨꯒꯅꯤ? ꯑꯍꯜ, ꯅꯪ ꯁꯤꯔꯒꯦ ꯍꯥꯏꯕꯅꯤꯅꯦ, ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤꯅ ꯍꯥꯠꯇ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯠꯇꯣꯛꯄꯤꯕ ꯇꯥꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯇꯨꯡ ꯏꯜꯂꯕꯗ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕ? ꯉꯥꯡꯒꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯅꯁꯥꯗ ꯌꯥꯎꯔꯤꯕ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗ ꯑꯔꯦꯝꯕ ꯍꯨꯔꯥꯟꯕ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯤꯕ ꯑꯍꯜ, ꯌꯨꯝꯗ ꯂꯣꯏꯕ ꯍꯨꯏꯅ ꯍꯦꯟꯅ ꯁꯤꯡꯉꯝꯒꯅꯤ꯫ ꯃꯤꯅ ꯇꯧ ꯍꯥꯏꯔꯤ ꯈꯨꯗꯤꯡ ꯑꯐ ꯐꯠꯇ ꯈꯟꯗꯗꯅ ꯇꯧꯔꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯇꯣꯟꯅ ꯍꯤꯡꯂꯤꯕ ꯅꯁꯥꯅ ꯀꯔꯤꯃꯠꯇ ꯈꯟꯗꯕ꯭ꯔꯥ? ꯉꯁꯤ ꯑꯩꯒꯤ ꯁꯤꯌꯔ ꯅꯪꯉꯣꯟꯗ ꯄꯤꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯑꯍꯟ ꯅꯪ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯆꯠꯂꯁꯤ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯁꯤ꯫ ꯃꯤꯅꯨꯡꯁꯤ, ꯃꯤꯑꯣꯏ ꯈꯨꯗꯤꯡ ꯂꯩ ꯊꯃꯣꯏꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯅ ꯂꯝꯖꯤꯡꯂꯤ꯫ ꯊꯃꯣꯏꯗ ꯂꯩꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯇꯝ ꯆꯨꯞꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕꯅꯤ꯫ ꯃꯦꯝꯆꯥꯅ, ꯑꯌꯤꯡꯕꯤ, ꯅꯪꯕꯨ ꯂꯥꯎꯅꯦ, ꯍꯟꯗꯛꯁꯦ ꯅꯪꯕꯨ ꯏꯎ ꯎꯗꯦ, ꯀꯥꯏꯗ ꯂꯩꯔꯨꯒꯦ? ꯅꯐꯦ ꯅꯔꯣꯗ ꯃꯔꯣꯟ ꯑꯃ ꯅꯥꯜꯂꯤꯕ? ꯂꯥꯎꯅꯦ, ꯏꯅꯦ ꯑꯆꯥꯄꯣꯠ ꯄꯤꯖꯒꯦ꯫ ꯁꯦ ꯆꯥꯔꯣ, ꯆꯥꯔꯣꯅꯦ, ꯑꯍꯥꯎꯕꯅꯦ ꯍꯧꯖꯤꯛꯇ ꯄꯨꯔꯛꯂꯤꯕ, ꯍꯥꯟꯅꯒꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ꯫ ꯑꯌꯤꯡꯕꯤꯅ, ꯑꯩꯒꯤ ꯐꯨꯔꯤꯠꯁꯦ ꯐꯖꯩ, ꯑꯩ ꯀꯣꯏꯕ ꯆꯠꯂꯨꯒꯦ꯫ ꯍꯦ, ꯐꯨꯔꯤꯠꯇ ꯄꯥꯏꯔꯛꯀꯅꯨ, ꯅꯪꯁꯨ ꯁꯤ ꯐꯨꯔꯤꯠꯁꯦ ꯄꯥꯝꯃꯤꯔꯥ? ꯏꯅꯦꯅ ꯄꯥꯏꯕꯅꯤꯅꯦ, ꯅꯪ ꯐꯨꯔꯤꯠꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯌꯥꯝꯅ ꯐꯖꯩ, ꯏꯅꯦ ꯑꯗꯨꯝ ꯄꯥꯝꯃꯤꯕꯣ꯫ ꯌꯥꯔꯣꯏ, ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯂꯤꯠꯆꯧ, ꯄꯥꯏꯔꯛꯀꯅꯨꯅꯦ, ꯃꯣꯠꯅꯤ, ꯑꯩ ꯀꯣꯏꯕ ꯆꯠꯇꯣꯏꯅꯦ꯫ ꯁꯦ, ꯌꯥꯝ ꯐꯖꯩ, ꯀꯣꯏꯕꯁꯨ ꯆꯠꯁꯤ, ꯑꯆꯥꯄꯣꯠꯁꯦ ꯆꯥꯔꯣ ꯍꯥꯏꯕ꯫ ꯀꯣꯏꯕ ꯆꯠꯁꯦ, ꯑꯩ ꯄꯨꯕꯤꯌꯨꯀꯣ? ꯄꯨꯕꯤꯗꯣꯏꯅꯦ, ꯁꯦ ꯆꯥꯔꯣ꯫ ꯑꯌꯥ, ꯌꯥꯝ ꯍꯥꯎꯅꯤꯌꯦ꯫ ꯏꯅꯝꯃ, ꯀꯣꯏꯕ ꯆꯠꯄꯒꯤ ꯄꯩꯁꯥ ꯄꯤꯌꯨ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯂꯨꯅ ꯇꯧꯋꯤ ꯃꯇꯤꯛ ꯄꯩꯁꯥꯒꯁꯨ ꯄꯤꯌꯨ ꯍꯥꯏꯔꯤꯅꯦ? ꯅꯪꯉꯣꯟꯗ ꯄꯤꯅꯕ ꯄꯩꯁꯥ ꯑꯃꯠꯇꯒ ꯂꯩꯇꯦ꯫ ꯑꯩꯅ ꯑꯆꯥꯄꯣꯠ ꯈꯔ ꯄꯤꯖꯔꯤꯗꯣ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ, ꯆꯠꯂꯣ ꯑꯥꯗ, ꯌꯦꯡꯅꯤꯡꯗꯦ꯫ ꯏꯅꯝꯃ, ꯀꯣꯏꯕ ꯆꯠꯁꯦ꯫ ꯍꯦ ꯑꯉꯥꯎꯕꯤ, ꯅꯪꯕꯨ ꯄꯨꯗꯨꯅ ꯀꯣꯏꯕ ꯆꯠꯄꯒꯗꯨꯗꯤꯅꯦ ꯅꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯅꯨ, ꯆꯠꯂꯣ, ꯆꯠꯊꯣꯛꯎꯅꯦ ꯑꯥꯗ꯫ ꯁꯅꯅ, ꯏꯅꯦ, ꯋꯥꯈꯜ ꯆꯣꯏꯔꯦ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯈꯪꯂꯕꯁꯤꯗ ꯑꯗꯨꯛ ꯀꯟꯅ ꯏꯜꯂꯤꯗꯨꯕꯨ ꯍꯥꯗꯣꯛꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯦꯝꯆꯥꯅ,
Ibungo, nang hek lakpasidabu aigi phattapa ngaktani uriba. Inebu afaba thabak tawribrane. Karida tawdani leikaina ise haina hainaribani. Magi yingbisibu ai dawna kanana luna tawbibugene. Ine mapangi kuyam khara taisin nansilaga sak phajabani haiba yaroi. Jinbalgi phajaba karisu kuina chalo. Ayuki liglana nungsagi mangalda kayam kuina bu leiba ngamgani. Sese paisa se pasilu matung amuk hana aibu sumnawhangani. Nena nungaina kena mauna hingliba adumna masu pamibani. Mana hairibu koiba chasi paisa piyuni. Adudainena sauriba. Mana bu kari khangadawribani. Pigliba ngangdagisu mana hena khangdribani. Mana haibada sauribaine nang sengakani. Nathanta khanthajawne. Mangondagi nena hena wakhal yaudre. Memcha paisa mayamdu pairaduna. Hoi bungo, ine lale amu khana tawraroi. Mabu ichamakni khalagi. Sanan achapotsindu lauraduna ayingbida pirami. Ayingbina. Baba, mana ingonda phuge dawriba. Aigi furitse pami hairiba. Memchana. Hey, nangu pakhangdine baba kaina tamo kaune. Ai busuina ma hairine. Sanana. Ine, nang sen thokna gyan tadeda. Kauninba kausanu. Madi Mimannadrabasu thawgalon lamchat pukhangine. Ine aina hairisi aroibani. Mabu tathita oina tawbo halaba. Ine aroiba oigani. Miyamagum mabusu chap manana ugadabani. Mangonda mayamdagi athoi ahen potlamsing pijagadabani. Aina hairibasingse matam chupa ningsinggadabani. Aduga mana. Memchana. Ibungona haiba loina yaragadabani. Amaga haibu karino. Angawbi haibado amukhana tahanba yaro. Magi ming ayingbi. Tamani kanta. Chalasi. Ayingbibu yum phawba thimbiramasi. Lindana. Yaifa. Sanando fondo. Yaifana. Madam pairakte. Amukata. Hello, Inao. Sanana. Aingona call tawrakano haiba natro. Aise kari oinoi. Inao saukino. Madam na taw haibadagi tawrakpani. Kanagi madam, noi company gi rules laibagum aigisu lay khangdabra. Lindana. Hello, Shannon. Aina tawna tawhanbani. Nangona pami. Hello, madam. Nangi company gi rules laibagum aigisu lay. Nangna haidrabasu ai matam chapchana lakani. Ai yausilakli. Yaifa Sanangi gari makhon tabada. Inaw yaubirakle. Sanana. Nangi madam kadai lay. Yaifana. Lakbiro. Lindana. Congratulations, Shannon. Pampiyo. Sanana. Sir, sida layre. Nangi thabaki paisa aigi share laujari. Thank you, Mr. Shannon. Sidi sudena. Kadai sujabano. Munna mukta yengbiyo. Mr. Shannon. Sigumba paisa si tattana thiduna laklabani. Aisu sigumba thabaksi tattana tawduna laklabani. Aigi share pabirabo. Nangi share handakti yam helina. Thawai yonba aiga nungaina famduna leiba nanga. Nangna ingondagi kayam heliba. Aidi capital putholibani. Karamna nanga managadoriba. No, manaba haiba nate. Aisu thawai yolibani.
ꯁꯦꯜꯗꯤ ꯆꯥꯝꯃꯔꯛ ꯇꯥꯜꯂꯕꯁꯨ ꯌꯥꯏ, ꯊꯋꯥꯏꯗꯤ ꯑꯃꯈꯛꯅꯤ꯫ ꯑꯩꯅ ꯂꯧꯔꯤꯕꯁꯤ ꯌꯥꯝꯃꯟꯗ꯭ꯔꯕꯅꯤ꯫ ꯁꯨꯝ ꯇꯧꯔꯕꯗꯤ ꯃꯊꯪꯒꯤ ꯊꯕꯛꯇꯤ ꯀꯦꯟꯁꯦꯜ꯫ ꯇꯞꯊꯈꯣ, ꯉꯥꯏꯈꯣ, ꯌꯥꯝ ꯁꯥꯎꯒꯜꯂꯤꯅ꯫ ꯑꯩ ꯂꯣꯏꯅ ꯌꯥꯔꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯀꯝꯄꯅꯤꯁꯤꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯊꯪꯒꯤ ꯊꯕꯛ ꯆꯦꯁꯤꯗ ꯏꯔꯕꯅꯤ꯫ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯕꯤꯈꯣ꯫ ꯆꯠꯂꯤꯕ ꯊꯕꯛꯇꯨꯒꯤ ꯁꯦꯜ ꯄꯤꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯁꯤꯗ ꯑꯍꯜ ꯁꯣꯟꯗꯝ ꯅꯥꯗꯝꯅꯕ ꯑꯗꯨ ꯌꯥꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯅꯪꯒꯤ ꯗꯥꯏꯇ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯦꯗꯥꯝ, ꯀꯝꯄꯅꯤꯁꯤꯒꯤ ꯆꯤꯐꯅꯤ꯫ ꯀꯝꯄꯅꯤꯁꯤ ꯑꯄꯥꯝꯕ ꯇꯧꯍꯟꯕꯒꯨꯝ ꯇꯧꯔꯤꯕ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯈꯪꯒꯗꯕꯅꯤ꯫ ꯂꯤꯟꯗꯥꯅ "ꯏꯠꯁ ꯑꯣꯀꯦ꯫ ꯊꯕꯛꯀꯤ ꯋꯥꯔꯤꯁꯤ ꯇꯣꯉꯥꯟꯅ ꯊꯝꯈ꯭ꯔꯒ ꯅꯪꯒꯤ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯄꯤꯔꯝꯃꯣ꯫ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤꯁꯨ ꯁꯥꯟꯅꯁꯤ꯫ ꯌꯥꯏꯐꯗ ꯌꯥꯎꯔꯕꯅꯤ꯫ ꯔꯨꯜꯁꯀꯤ ꯋꯥꯡꯃꯗ ꯀꯣꯜ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯊꯕꯛꯀꯤ ꯅꯠꯇꯕ ꯋꯥꯔꯤꯁꯨ ꯈꯔ ꯁꯥꯁꯤ ꯀꯩꯅꯣ? ꯅꯪꯕꯨ ꯄꯥꯈꯪꯅꯤ ꯀꯥꯎꯔꯕ? ꯑꯩ ꯆꯠꯆꯔꯦ꯫ ꯊꯕꯛꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯎꯅꯁꯤ꯫ ꯃꯥꯅ ꯇꯧꯊꯣꯔꯛꯄ ꯈꯨꯗꯤꯡ ꯏꯄꯛꯇ ꯄꯛꯆꯩ꯫ ꯃꯥꯒꯤ ꯃꯊꯧꯅꯥ ꯑꯁꯤꯃꯗꯤ ꯑꯩꯁꯨ ꯇꯝꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯔꯣꯠꯄ ꯈꯨꯗꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯗꯕ ꯌꯥꯗꯦ꯫ ꯂꯩꯔꯥꯡꯅ ꯄꯨꯀꯥꯏꯅ ꯁꯥꯠꯂꯕꯗ ꯈꯣꯏꯃꯨ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯥꯏꯔꯛꯂꯣꯏꯗꯧꯔꯤꯕ?